ꯃꯌꯥꯝꯕꯨ ꯍꯦꯂꯤꯃꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯋꯥꯏꯅ ꯁꯦꯝꯕ ꯁꯅꯥꯒꯤ ꯇꯨꯔꯦꯜ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯆꯦꯡ ꯃꯩꯇꯩ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯐꯖꯕ, ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕ, ꯏꯁꯤꯡ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯐꯕ ꯂꯩꯄꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯑꯃꯅ ꯃꯤꯑꯣꯏ ꯀꯌꯥ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯕꯁꯨ ꯅꯤꯡꯊꯧ ꯄꯥꯟꯗꯨꯅ ꯂꯩꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯤ ꯑꯃꯠꯇ ꯆꯌꯣꯜ ꯐꯥꯅ ꯍꯤꯡꯕ ꯉꯝꯗꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯄꯥꯛ ꯑꯁꯤꯗ ꯑꯇꯣꯞꯄ ꯂꯩꯄꯥꯛ ꯀꯌꯥꯅ ꯃꯤꯇꯥꯟꯅꯔꯤꯕ ꯑꯁꯤ ꯁꯅꯥ ꯊꯣꯛꯄ ꯁꯅꯥꯒꯤ ꯇꯨꯔꯦꯜ ꯐꯖꯕ ꯑꯃ ꯂꯩꯕ ꯑꯁꯤꯅꯤ꯫ ꯁꯅꯥ ꯊꯣꯛꯄ ꯇꯨꯔꯦꯜ ꯑꯁꯤꯕꯨ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯤꯅ ꯑꯁꯤꯕꯒꯤ ꯊꯋꯥꯏꯅ ꯁꯦꯝꯂꯝꯕ ꯇꯨꯔꯦꯜꯅꯤ ꯍꯥꯏꯅ ꯀꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯤꯕ ꯈꯪꯗꯕ ꯃꯤꯅ ꯁꯅꯥ ꯂꯂꯣꯟꯕ ꯃꯤꯁꯤꯡꯗꯤ ꯇꯨꯔꯦꯜ ꯑꯁꯤꯗ ꯍꯦꯛ ꯍꯦꯛ ꯁꯅꯥ ꯊꯤꯕ ꯆꯠꯅꯩ꯫ ꯂꯩꯄꯥꯛ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡ ꯑꯃꯗ ꯑꯉꯥꯡ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯋꯥꯟꯊꯈꯩ ꯀꯞꯂꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯃꯆꯥ ꯑꯗꯨꯕꯨ ꯊꯦꯝꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ "ꯀꯃꯥꯏ ꯊꯦꯝꯅꯤ ꯏꯆꯥꯁꯤꯗꯤ ꯃꯃꯥ? ꯉꯔꯥꯡꯗꯒꯤꯅꯤ ꯃꯕꯨꯛꯇ ꯀꯔꯤꯃꯠꯇ ꯇꯥꯔꯛꯇ꯭ꯔꯤꯕꯁꯦ꯫ ꯁꯨꯃꯥꯏꯅ ꯏꯆꯥꯁꯦ ꯃꯕꯨꯛ ꯊꯜꯍꯟꯕ ꯉꯝꯂꯣꯏ ꯈꯪꯂꯝꯂꯕꯗꯤ ꯄꯣꯛꯄꯤꯔꯝꯂꯣꯏꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯄꯤꯖꯗꯣꯏꯁꯤꯕꯣ? ꯁꯦ, ꯏꯁꯤꯡꯁꯦ ꯈꯤꯇ ꯏꯜꯂꯨꯁꯦ ꯃꯃꯥ. ꯑꯩ ꯊꯕꯛ ꯁꯨꯐꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ꯫ ꯃꯣꯏꯅ ꯊꯕꯛ ꯁꯨꯕꯒꯤ ꯃꯃꯜ ꯄꯤꯒꯗꯕꯗꯣ ꯄꯤꯔꯛꯑꯗꯤ ꯐꯒꯗꯕꯅꯦ." "ꯇꯥꯅꯤꯡꯗ꯭ꯔꯦ, ꯅꯪꯒꯤ ꯊꯕꯛ ꯁꯨꯕꯒꯤꯗꯣ ꯄꯜꯂꯛꯀꯅꯨ꯫ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯒ ꯏꯆꯥꯁꯦ ꯃꯕꯨꯛ ꯊꯜꯍꯜꯂꯨ꯫ ꯃꯄꯥ ꯑꯃ ꯑꯣꯏꯔꯒ ꯑꯗꯨ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯗꯤ ꯌꯨꯝꯗ ꯍꯟꯕꯤꯔꯛꯀꯅꯨ꯫ ꯏꯆꯥꯅ ꯋꯥꯕꯁꯦ ꯃꯃꯥ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯆꯠꯂꯦ. ꯑꯩ ꯆꯦꯡꯅ ꯐꯧꯔꯒ ꯂꯧꯔꯛꯀꯦ ꯃꯃꯥ." ꯃꯄꯥꯗꯨ ꯊꯕꯛ ꯁꯨꯐꯝꯗ ꯆꯦꯟꯈ꯭ꯔꯦ꯫ ꯊꯕꯛ ꯁꯨꯝꯐꯝ ꯌꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕꯒꯤ ꯃꯃꯜ ꯄꯤꯅꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ "ꯍꯥꯏ, ꯅꯪꯒꯤꯗꯣ ꯀꯣꯟꯅ ꯄꯤꯒꯦꯅꯦꯍꯦ. ꯑꯇꯩꯒꯤꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯤꯊꯣꯛꯈꯤꯒꯦ." "ꯀꯩꯅꯣ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯑꯩꯒꯤꯗꯤ ꯀꯨꯏꯔꯕꯅꯦ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯕ. ꯃꯣꯏ ꯑꯇꯩꯒꯤꯗꯤ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇ ꯁꯨꯕꯗ ꯉꯥꯏꯔꯤ. ꯑꯗꯨꯒ ꯃꯣꯏꯒꯤ ꯍꯥꯟꯅ ꯄꯤꯈꯤꯒꯦ ꯍꯥꯏꯁꯤꯕꯨ?" "ꯅꯪꯅ ꯈꯔ ꯉꯥꯡꯅꯕ ꯌꯥꯏꯅꯦꯍꯦ. ꯃꯣꯏꯁꯤꯗꯤ ꯍꯦꯛ ꯄꯤꯍꯧꯗꯕꯗ ꯐꯨꯒꯦꯒ ꯆꯩꯒꯦꯒ. ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯥꯝꯅ ꯐꯖꯗꯦꯅꯦꯍꯦ. ꯑꯗꯨꯅ ꯃꯣꯏꯗ ꯍꯥꯟꯅ ꯂꯣꯏꯅ ꯄꯤꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯄꯤꯅꯅꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯅꯪ ꯆꯌꯣꯜ ꯑꯃꯃꯨꯛꯇꯒ ꯉꯥꯏ ꯇꯥꯔꯤ." "ꯑꯗꯨ ꯉꯥꯏꯗꯅ ꯃꯃꯥꯡꯒꯤ ꯁꯪꯒꯣꯏ ꯑꯁꯦ ꯑꯃꯨꯛꯇ ꯀꯨꯞꯁꯤꯟꯁꯤꯍꯦ. ꯍꯦꯛ ꯂꯣꯏꯕꯒꯅꯦ ꯄꯨꯟꯅ ꯄꯤꯒꯦꯀꯣ." "ꯀꯩꯅꯣ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯌꯨꯝꯗ ꯆꯔꯥ ꯍꯦꯜꯂꯦꯅꯦ ꯑꯣꯖꯥ. ꯌꯥꯔꯒꯗꯤ ꯄꯤꯕꯤꯌꯨ ꯑꯣꯖꯥ." "ꯑꯦ, ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦꯍꯦ. ꯑꯗꯨꯗꯤ ꯂꯥꯎꯁꯦ, ꯆꯥꯛ ꯈꯔ ꯆꯥꯈꯣ. ꯑꯩ ꯄꯤꯖꯒꯦ. ꯑꯗꯨꯒꯅꯦ ꯊꯕꯛ ꯁꯨꯕꯒꯤ ꯑꯗꯨꯗꯤ ꯀꯣꯟꯅ ꯇꯧꯁꯤꯀꯣ." ꯃꯄꯨ ꯑꯗꯨꯗ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯃꯄꯨꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯕꯪ ꯂꯥꯎꯅ ꯁꯥꯎꯈꯤꯗꯨꯅ ꯑꯄꯥꯏꯄꯣꯠ ꯑꯃꯅ ꯆꯣꯡꯁꯤꯜꯂꯒ ꯊꯣꯝꯃꯤ꯫ ꯑꯗꯨꯒ ꯇꯞ ꯇꯥꯕ ꯃꯈꯩ ꯃꯄꯨꯗꯨ ꯐꯨꯔꯝꯃꯤ꯫ "ꯑꯦ, ꯃꯤ ꯍꯥꯠꯂꯦ, ꯃꯤ ꯍꯥꯠꯂꯦ. ꯀꯟꯕꯤꯌꯨ. ꯍꯣ, ꯃꯤ ꯍꯥꯠꯂꯦ." "ꯁꯤꯔꯣ, ꯊꯕꯛ ꯁꯨꯈꯩ ꯁꯨꯍꯜꯂꯒ ꯑꯋꯥꯃꯟ ꯄꯤꯗꯕ ꯅꯪ ꯈꯪꯕ꯭ꯔꯥ?" ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ "ꯃꯤ ꯍꯥꯠꯂꯦ, ꯃꯤ ꯍꯥꯠꯂꯦ. ꯍꯨꯔꯥꯟꯕꯅ ꯃꯤ ꯍꯥꯠꯂꯦ." ꯃꯤꯌꯥꯝꯗꯣ ꯍꯧꯔꯛꯇꯨꯅ "ꯍꯩ, ꯍꯨꯔꯥꯟꯕꯗꯨ ꯄꯥꯎ. ꯈꯨꯔꯥꯁꯤꯗꯤ ꯃꯌꯥ 30-40ꯃꯛ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦꯗꯅ. ꯏꯁ, ꯃꯅꯥꯇꯣꯟꯁꯦ ꯄꯩꯔꯦꯅꯦ. ꯍꯨꯔꯥꯟꯕꯅ ꯐꯨꯕꯗ ꯍꯨꯔꯥꯟꯕꯁꯦ ꯐꯨꯅꯦꯍꯦ." "ꯑꯩ ꯍꯨꯔꯥꯟꯕ ꯅꯠꯇꯦ. ꯑꯩꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯑꯋꯥꯃꯟ ꯄꯤꯗꯕꯒꯤ ꯐꯨꯕꯅꯦ." ꯃꯄꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ "ꯑꯣꯏꯃꯥ, ꯃꯣꯏ ꯃꯄꯥ, ꯀꯩꯅꯣ ꯅꯪꯗꯤ ꯂꯣꯏꯔꯦꯗꯅ. ꯚꯨꯠ ꯃꯌꯥ ꯌꯥꯎꯗꯕ ꯃꯥꯜꯂꯦ ꯍꯥꯏꯕ. ꯑꯁ, ꯑꯩꯕꯨ ꯌꯨꯝ ꯑꯃꯨꯛ ꯄꯥꯟꯗꯣꯏꯔꯣ ꯇꯧꯔꯤꯁꯤꯕꯣ?" "ꯁꯤꯗꯤ ꯈꯨꯔꯥꯒꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯗꯨꯅꯤꯅꯦ. ꯀꯩꯅꯣ, ꯃꯥꯗꯤ ꯌꯥꯝ ꯐꯗꯥꯏꯅꯦ." ꯃꯤꯌꯥꯝ ꯑꯗꯨꯅ ꯐꯨꯕꯗ ꯃꯄꯥꯗꯣ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯄꯥ ꯑꯗꯨ ꯐꯩ, ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯈꯪꯕꯗ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯄꯨ ꯑꯗꯨꯗꯤ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯗꯕ ꯃꯈꯩ ꯐꯤꯕꯝ ꯀꯥꯏꯅ ꯁꯣꯛꯂꯝꯃꯤ꯫ "ꯑꯩꯕꯨ ꯌꯨꯝꯗ ꯀꯩꯝꯇ ꯄꯨꯁꯤꯟꯗꯅ ꯆꯪꯂꯗꯣꯏꯔꯅꯦ. ꯑꯩꯒꯤ ꯏꯆꯥꯒ ꯅꯨꯄꯤꯒꯅ ꯉꯁꯤꯁꯨ ꯃꯕꯨꯛ ꯊꯜꯍꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯅꯦ." ꯁꯣꯝꯗꯅ ꯃꯃꯥꯗꯨꯅ "ꯅꯐꯥꯗꯨꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯃꯣꯏ ꯃꯄꯥ, ꯅꯪ ꯍꯜꯂꯛꯑꯣꯅꯦ. ꯅꯆꯥꯁꯦ ꯃꯕꯨꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ. ꯏꯕꯨꯡꯉꯣ, ꯅꯄꯥ ꯂꯥꯛꯀꯅꯤꯌꯦ, ꯈꯞꯀꯅꯨꯋꯣ." ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯀꯥꯟꯗ ꯃꯄꯥꯗꯨ ꯆꯦꯡ ꯈꯔ ꯋꯥꯟꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯀꯞꯃꯟꯕꯅ ꯋꯥꯕꯗꯒꯤ ꯃꯃꯥꯒ ꯇꯨꯝꯊꯈ꯭ꯔꯦ꯫ "ꯃꯃꯥ,
ꯃꯃꯥ ꯑꯩ ꯆꯦꯡ ꯄꯨꯔꯛꯏꯅꯦ ꯃꯃꯥ ꯑꯦ ꯃꯣꯏ ꯃꯄꯥ ꯅꯪ ꯆꯦꯡ ꯄꯨꯔꯛꯑꯕꯣ ꯏꯕꯨꯡꯉꯣ ꯄꯥꯕꯅ ꯏꯆꯥꯒꯤ ꯆꯦꯡ ꯄꯨꯔꯛꯑꯦ ꯃꯃꯥ ꯑꯗꯨꯅ ꯆꯦꯡ ꯄꯥꯏꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯑꯁꯣꯛꯄ ꯑꯗꯨꯗꯤ ꯍꯟꯅ ꯌꯦꯡꯂꯝꯗ꯭ꯔꯦ ꯃꯄꯥꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯔꯥꯎꯕꯗꯨ ꯎꯔꯒ ꯃꯣꯃꯣ ꯅꯣꯛꯆꯩ ꯑꯗꯨꯒ ꯐꯛꯂꯥꯡꯗ ꯉꯥꯊꯔꯒ ꯋꯥꯕꯒ ꯅꯥꯕꯒ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯍꯤꯞꯊꯈꯤꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯛ ꯂꯣꯏꯗꯨꯅ ꯃꯆꯥ ꯑꯗꯨ ꯍꯥꯟꯅ ꯄꯨꯛ ꯊꯟꯅꯅꯕ ꯄꯤꯖꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕ ꯂꯥꯛꯄꯗꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯏ ꯑꯣꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯃꯣꯏ ꯃꯄꯥ ꯇꯥꯕ꯭ꯔꯣ ꯃꯣꯏ ꯃꯄꯥ ꯃꯤꯠꯇꯣ ꯑꯃꯨꯛꯇ ꯄꯥꯡꯉꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯔꯁꯤ ꯑꯦ ꯃꯣꯏ ꯃꯄꯥ ꯆꯥꯛ ꯆꯥꯔꯁꯤ ꯃꯃꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯁꯤꯈꯤꯕꯗꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯉꯝꯅꯅꯕ ꯌꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯄꯥꯒꯨꯝꯅ ꯃꯕꯨꯛ ꯐꯕ ꯏꯪ ꯇꯞꯄ ꯃꯤ ꯑꯃꯁꯨ ꯑꯣꯏꯍꯜꯂꯝꯗꯦ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯃꯤ ꯐꯨꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯤ ꯐꯨꯅꯔꯝꯂꯦꯒ ꯄꯣꯠ ꯃꯨꯜꯂꯝꯂꯦꯒ ꯄꯨꯈ꯭ꯔꯦꯒ ꯅꯨꯡꯅ ꯊꯥꯖꯤꯜꯂꯝꯂꯦꯒ ꯁꯤꯒꯨꯝꯕ ꯋꯥꯊꯣꯛ ꯑꯁꯤ ꯇꯣꯏꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯅ ꯃꯄꯥꯕꯨ ꯀꯥꯎꯗꯅꯕ ꯃꯆꯥꯅꯨꯄꯥꯗ ꯃꯄꯥꯒꯤ ꯑꯐꯕ ꯋꯥꯔꯤ ꯀꯌꯥꯁꯨ ꯂꯤꯕꯤꯔꯝꯃꯤ ꯑꯗꯨꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗꯗꯤ ꯃꯃꯥꯗꯨ ꯑꯍꯜ ꯑꯣꯏꯔꯦ ꯃꯆꯥꯅꯨꯄꯥ ꯄꯥꯛꯄꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ ꯑꯍꯜ ꯑꯃꯅ ꯏꯕꯦꯝꯃ ꯅꯆꯥꯅꯨꯄꯥ ꯄꯥꯛꯄ ꯂꯩꯕ꯭ꯔꯥ ꯈꯨꯔꯥ ꯂꯩꯇꯤꯌꯦ ꯏꯆꯥꯅꯨꯄꯥꯗꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯕ ꯌꯥꯒꯗ꯭ꯔꯣ ꯅꯆꯥꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯑꯃ ꯂꯩꯕꯅꯤꯅꯦ ꯑꯗꯣ ꯃꯥꯕꯨ ꯀꯔꯥꯏ ꯆꯠꯀꯅꯤꯕꯨ ꯍꯥꯏꯔꯝꯒꯦꯅꯦ ꯀꯩꯝꯇ ꯍꯥꯏꯔꯝꯗꯤꯌꯦ ꯈꯨꯔꯥ ꯑꯣ ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯄꯒ ꯈꯨꯔꯥ ꯂꯥꯛꯂꯝꯃꯦꯅꯅꯦ ꯑꯃꯨꯛꯇ ꯍꯥꯏꯌꯨꯀꯣ ꯕꯦꯝꯃ ꯆꯠꯂꯦ ꯍꯣꯏ ꯈꯨꯔꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯥꯅꯨꯄꯥ ꯄꯥꯛꯄ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯈꯨꯔꯥ ꯇꯣꯜꯍꯟꯗꯣ ꯂꯥꯛꯂꯝꯕꯅꯤ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯂꯩꯅ ꯍꯥꯏꯔꯝꯃꯤꯅꯦꯍꯦ ꯑꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯟꯈꯤꯕ ꯏꯃꯥ ꯀꯨꯏꯗ꯭ꯔꯤ ꯑꯗꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯕꯨꯡꯉꯣ ꯑꯍꯜ ꯑꯗꯨꯒ ꯅꯪꯒꯅ ꯂꯩꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯕꯣ ꯃꯗꯨꯒꯤ ꯑꯍꯜ ꯑꯗꯣ ꯈꯗ꯭ꯔꯛ ꯌꯥꯝꯅ ꯀꯟꯕꯅꯤꯀꯣ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯧꯀꯣ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯂꯣꯏꯅ ꯈꯪꯉꯤꯗ ꯑꯗꯣ ꯏꯃꯥ ꯃꯗꯨꯒꯤ ꯑꯍꯜꯗꯣ ꯄꯥꯕꯗ ꯊꯕꯛ ꯁꯨꯍꯜꯂꯒ ꯃꯥꯅ ꯇꯨꯃꯤꯟꯅ ꯑꯋꯥꯃꯟ ꯂꯧꯊꯣꯛꯂꯒ ꯂꯩꯔꯝꯃꯦ ꯍꯥꯏꯕꯗꯣ ꯃꯥ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯗꯨꯅꯅꯤ ꯏꯃꯥꯅ ꯃꯗꯨꯒꯤ ꯑꯍꯜꯗꯣ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯧ ꯍꯥꯏꯔꯤꯕꯗꯣ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯑꯩ ꯈꯨꯔꯥꯗꯣ ꯑꯃꯨꯛꯇ ꯎꯅꯔꯨꯒꯦ ꯊꯨꯅ ꯂꯥꯛꯀꯦꯀꯣ ꯏꯃꯥ ꯍꯣꯏ ꯀꯨꯏꯔꯛꯀꯅꯨꯀꯣ ꯏꯃꯥ ꯍꯋꯥꯏꯁꯦ ꯊꯥꯕ ꯂꯣꯏꯕꯒ ꯆꯥꯛ ꯊꯣꯡꯂꯗꯕꯅꯤ ꯃꯆꯥꯅꯨꯄꯥ ꯄꯥꯛꯄ ꯑꯍꯜ ꯑꯗꯨ ꯎꯅꯅꯕ ꯆꯠꯈꯤ ꯑꯍꯜ ꯑꯗꯨ ꯂꯝꯄꯥꯛ ꯃꯆꯤ ꯑꯃꯗ ꯅꯍꯥ ꯑꯣꯛꯇꯕ ꯅꯍꯥ ꯈꯔꯒ ꯂꯩꯔꯝꯃꯤ ꯑꯦ ꯂꯥꯛꯑꯦ ꯅꯣꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯋꯥꯈꯜ ꯇꯥꯏꯀꯣ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯑꯗꯨꯅ ꯇꯥꯏꯅꯦ ꯑꯗꯣ ꯈꯨꯔꯥꯅ ꯍꯥꯏꯔꯤꯕ ꯁꯅꯥ ꯊꯣꯛꯄ ꯊꯋꯥꯏꯁꯤꯡꯅ ꯁꯦꯝꯕ ꯇꯨꯔꯦꯜ ꯍꯥꯏꯔꯤꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯕꯗꯅꯦ ꯃꯗꯨꯗ ꯆꯠꯈꯤꯕ ꯃꯤ ꯑꯃꯠꯇ ꯍꯤꯡꯅ ꯍꯜꯂꯛꯇꯦꯅ ꯍꯥꯏꯅꯩꯌꯦ ꯑꯗꯨꯕꯨ ꯃꯗꯨꯁꯨ ꯑꯁꯦꯡꯕꯅꯤ ꯑꯗꯨꯒ ꯍꯜꯂꯛꯄ ꯉꯝꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯩꯄꯥꯛ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯏꯕꯛ ꯌꯦꯡꯕ ꯌꯥꯏꯅꯦ ꯍꯩ ꯂꯥꯏꯕꯛ ꯌꯦꯡꯕ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯕꯨ ꯃꯁꯤꯒꯤ ꯄꯥꯛꯄꯁꯦ ꯄꯨꯗꯣꯏꯁꯤꯅꯤꯅꯦ ꯃꯄꯥꯗꯨꯁꯨ ꯑꯩꯅ ꯊꯕꯛ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯤꯖꯤꯟꯅꯔꯝꯂꯤꯕꯅꯤ ꯅꯨꯄꯥ ꯈꯔ ꯑꯗꯨꯅ ꯑꯣ ꯑꯗꯣ ꯈꯨꯔꯥ ꯄꯥꯛꯄꯁꯤꯗꯤ ꯃꯄꯥꯗꯧꯅꯗꯤ ꯇꯧꯕ ꯃꯥꯟꯗꯦ ꯃꯄꯥꯗꯨꯗꯤ ꯌꯥꯝꯅ ꯇꯞꯄꯦ ꯐꯩꯌꯦꯅ ꯍꯥꯏꯅꯩ ꯌꯥꯝꯅ ꯄꯪꯉꯦꯅꯁꯨ ꯍꯥꯏꯅꯩ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯄꯥꯛꯄꯁꯤꯗꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯄꯪꯕ ꯃꯥꯜꯂꯒ ꯁꯤꯡꯕ ꯃꯥꯜꯂꯤꯅꯦ ꯃꯥꯅ ꯐꯅ ꯁꯤꯡꯂꯁꯨ ꯃꯄꯥꯒꯤ ꯑꯄꯪꯕ ꯀꯣꯛ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯔꯝꯂꯗꯕꯅꯤ ꯃꯥꯅ ꯁꯤꯡꯒꯦꯅ ꯁꯤꯡꯂꯕꯗ ꯅꯣꯏ ꯑꯩꯈꯣꯏꯗꯧꯅꯗꯤ ꯌꯥꯎꯔꯣꯏꯅꯦꯍꯦ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯁꯅꯥ ꯊꯣꯛꯄ ꯇꯨꯔꯦꯜ ꯑꯗꯨꯗ ꯄꯥꯛꯄ ꯑꯁꯦ ꯀꯨꯝꯍꯟꯒꯗꯕꯅꯤ ꯌꯥꯗ꯭ꯔꯒꯅ ꯅꯝꯐꯨꯗ ꯀꯤꯍꯜꯂꯒ ꯐꯨꯔꯒ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯍꯩ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯄꯥꯛꯄ ꯌꯧꯁꯤꯜꯂꯛꯂꯦ ꯈꯨꯔꯥꯗꯤ ꯁꯤꯗ ꯂꯩꯔꯝꯃꯤꯅ ꯑꯩꯗꯤ ꯌꯨꯝꯂꯣꯝꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯈꯨꯔꯥ ꯏꯕꯥꯅꯤꯅ ꯍꯥꯏꯅꯕꯗꯣ ꯌꯥꯔꯕꯣ ꯁꯣꯏꯗ꯭ꯔꯕꯣ ꯌꯥꯔꯦꯅꯦ ꯇꯣ ꯅꯌꯥꯝꯕꯁꯤꯡꯁꯤꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯆꯠꯀꯗꯕꯅꯤ ꯏꯕꯣ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯔꯗꯕꯅꯤꯅꯦꯍꯦ ꯄꯥꯛꯄ
ꯅꯄꯥꯅ ꯋꯥꯅ ꯂꯩꯈꯤꯗꯕ ꯑꯗꯣ ꯈꯨꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯅ ꯅꯄꯥꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯅꯪꯒ ꯅꯃꯥ ꯑꯗꯨꯒꯗꯤ ꯈꯨꯔꯥꯅ ꯅꯨꯡꯉꯥꯏꯍꯜꯂꯝꯂꯒꯦꯅꯦ꯫ ꯍꯣꯏ ꯈꯨꯔꯥ, ꯈꯨꯜꯁꯦ ꯈꯨꯔꯥꯒꯨꯝꯕ ꯑꯍꯜ ꯉꯥꯛꯇ ꯂꯩꯔꯝꯂꯕꯗꯤ ꯑꯋꯥꯕ ꯏꯃꯨꯡ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯑꯃꯨꯛ ꯑꯃꯨꯛ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯑꯗꯣ ꯍꯪꯆꯤꯠꯇꯨ ꯁꯣꯏꯕ ꯌꯥꯗꯦꯀꯣ꯫ ꯌꯨꯝꯗꯒ ꯑꯁꯦꯡꯕ ꯋꯥ ꯍꯥꯏꯔꯝꯒꯅꯨ, ꯄꯥꯈꯠꯀꯅꯤ꯫ ꯍꯌꯦꯡꯅꯦ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯂꯒ ꯍꯥꯏꯁꯤ, ꯈꯪꯍꯟꯁꯤ꯫ ꯍꯣꯏ ꯈꯨꯔꯥ, ꯑꯗꯨꯗꯤ ꯁꯣꯏꯅꯗꯕꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯄꯥꯛꯄ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯣꯏ ꯑꯇꯩ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯒ ꯋꯥ ꯈꯟꯅꯍꯧꯔꯤ꯫ ꯑꯗꯨꯕꯨ ꯄꯥꯛꯄꯗꯤ ꯃꯃꯥꯗ ꯋꯥ ꯂꯣꯠꯇꯦ꯫ ꯑꯗꯨꯅ ꯆꯠꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯅ ꯄꯥꯛꯄꯕꯨ ꯊꯤꯡꯂꯝꯗꯦ, ꯋꯥꯈꯜꯗꯨ ꯁꯣꯟꯊꯍꯜꯂꯝꯗꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯏꯃꯥꯅꯅꯦ ꯂꯪ ꯑꯍꯤꯡꯕ ꯑꯃ ꯁꯦꯝꯒꯦ, ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ꯫ ꯂꯪ ꯇꯥꯔꯒ ꯊꯝꯕꯅꯤ, ꯏꯆꯥꯅ ꯀꯔꯤꯒꯨꯝꯕ ꯑꯔꯥꯞꯄ ꯃꯐꯝꯗ ꯆꯠꯀꯗꯕ ꯂꯩꯔꯕ ꯀꯥꯟꯗ ꯁꯤꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯁꯤ ꯁꯤꯕꯤꯒꯦ ꯉꯛꯁꯝ ꯑꯗꯨꯗ꯫ ꯑꯗꯨꯒꯅꯦ ꯏꯃꯥꯒꯤ ꯐꯅꯦꯛ ꯃꯆꯦꯠꯀ ꯅꯄꯥꯅ ꯁꯦꯠꯂꯝꯕ ꯈꯨꯗꯩ ꯃꯆꯦꯠꯅ ꯁꯦꯝꯕ ꯖꯟꯇ꯭ꯔ ꯑꯗꯨꯗꯤ ꯅꯁꯥꯗ ꯌꯥꯎꯔꯤꯕ꯭ꯔꯥ? ꯍꯣꯏ ꯃꯥ, ꯌꯥꯎꯔꯤꯌꯦ꯫ ꯑꯗꯨꯗꯤꯅꯦ ꯊꯋꯥꯏꯅ ꯁꯦꯝꯕ ꯁꯅꯥꯒꯤ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯏꯃꯥꯅ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯂꯤꯒꯦ꯫ ꯑꯗꯣ ꯅꯪ ꯃꯅꯤꯡꯗꯒꯤꯅꯦ ꯁꯤꯡ ꯈꯔ ꯂꯧꯁꯤꯜꯂꯛꯑꯣ, ꯏꯃꯥ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯒꯦ꯫ ꯍꯣꯏ ꯃꯥ꯫ ꯄꯥꯛꯄꯅ ꯁꯤꯡꯗꯨ ꯂꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯉꯤ ꯃꯃꯥꯅ꯫ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯃꯥꯅ ꯄꯥꯛꯄꯗ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯊꯋꯥꯏꯅ ꯁꯦꯝꯕ ꯁꯅꯥꯒꯤ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯊꯋꯥꯏꯅ ꯁꯦꯝꯕ ꯇꯨꯔꯦꯜ ꯍꯥꯏꯅ ꯀꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯜꯂꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯅꯨꯄꯥ ꯀꯌꯥꯕꯨ ꯐꯥꯔꯒ ꯇꯨꯔꯦꯜ ꯑꯗꯣ ꯇꯧꯍꯟꯈꯤ ꯍꯥꯏ꯫ ꯇꯨꯔꯦꯜ ꯑꯗꯨ ꯇꯧꯕꯗ ꯆꯥꯗ ꯊꯛꯇꯕꯅ ꯅꯤꯡꯊꯧꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯒꯅ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯁꯤꯈꯤ ꯍꯥꯏꯅ ꯅꯪꯒꯤ ꯅꯄꯨꯒ ꯅꯄꯥꯒꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯏꯃꯥ, ꯑꯩꯒꯤ ꯄꯥꯕꯗꯣ ꯌꯥꯝꯅ ꯈꯪ ꯍꯩꯕ꯭ꯔꯥ? ꯍꯣꯏ ꯍꯩ, ꯃꯥꯅ ꯈꯪꯗꯕ ꯂꯩꯒꯟꯗꯦ꯫ ꯑꯗꯨꯕꯨꯅꯦ ꯅꯄꯥ ꯑꯗꯨꯅ ꯃꯤ ꯉꯝꯒꯟꯗꯕ ꯃꯕꯨꯛ ꯃꯄꯥꯎ ꯐꯃꯟꯕꯅ꯫ ꯏꯃꯥ, ꯀꯞꯀꯅꯨꯁꯦ, ꯋꯥꯔꯤ ꯃꯈꯥ ꯂꯤꯕꯤꯔꯛꯑꯣ꯫ ꯍꯣꯏ ꯍꯣꯏ, ꯇꯨꯔꯦꯜ ꯑꯗꯣ ꯁꯨꯝ ꯇꯧꯕꯗ ꯅꯣꯡꯃꯗꯤ ꯇꯧꯔꯤꯕ ꯃꯈꯩ ꯂꯣꯏꯕ ꯅꯥꯏꯗꯕ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈꯤ ꯍꯥꯏ꯫ ꯁꯅꯥ ꯑꯗꯨ ꯊꯦꯡꯅꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯤ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯇꯨꯅ ꯃꯐꯝ ꯑꯃꯗ ꯐꯨꯝꯖꯤꯟꯈꯤ꯫ ꯌꯥꯝ ꯐꯠꯇꯦꯅꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯤꯗꯤ꯫ ꯃꯤꯁꯤꯡꯗꯣ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡ ꯃꯃꯥꯁꯤꯡ ꯑꯗꯨꯅ ꯃꯆꯥꯁꯤꯡ ꯀꯔꯥꯏꯗ ꯂꯩ, ꯃꯆꯥ ꯄꯤꯌꯨ, ꯏꯄꯨꯔꯣꯏꯕ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜ ꯇꯝꯅ ꯂꯥꯛꯄꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯅꯥꯒꯤ ꯃꯔꯝꯗ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯣ ꯂꯥꯟꯃꯤ ꯊꯥꯖꯤꯟꯗꯨꯅ ꯂꯣꯏꯅ ꯍꯥꯠꯂꯒ ꯇꯨꯔꯦꯜ ꯑꯗꯨꯗ ꯊꯥꯊꯈꯤ ꯍꯥꯏ꯫ ꯅꯨꯄꯤꯁꯤꯡ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯦꯛ ꯍꯥꯠꯄ ꯂꯣꯏꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯧꯔꯛꯇꯨꯅ ꯇꯨꯔꯦꯜ ꯑꯗꯣ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯑꯀꯟꯕ ꯏꯔꯩꯒ ꯂꯣꯏꯅꯅ ꯆꯦꯟꯈꯤ ꯍꯥꯏꯕ ꯋꯥꯔꯤ ꯂꯩ꯫ ꯋꯥꯔꯤ ꯑꯁꯦ ꯃꯤ ꯂꯣꯏꯅ ꯈꯪꯅꯗꯕꯅꯤ꯫ ꯋꯥꯔꯤ ꯂꯣꯏꯔꯕ꯭ꯔꯣ ꯏꯃꯥ? ꯁꯅꯥꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ? ꯑꯗꯨꯒ ꯅꯤꯡꯊꯧꯗꯨꯗꯤ ꯏꯃꯥ? ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ꯫ ꯇꯨꯔꯦꯜ ꯑꯗꯣ ꯏꯁꯤꯡ ꯏꯔꯩ ꯀꯟꯅ ꯆꯦꯟꯕ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯦꯅꯥ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯆꯦꯟꯊꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯣ ꯇꯨꯔꯦꯜ ꯑꯗꯨꯗ ꯁꯅꯥ ꯊꯤꯕ ꯊꯥꯗꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯁꯤꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯣ ꯁꯅꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯁꯅꯥ ꯊꯣꯛꯄ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯊꯃꯣꯏ ꯆꯥꯛꯅ ꯌꯦꯡꯂꯤꯉꯩ ꯃꯥꯅ ꯍꯥꯠꯈꯤꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯗꯣ ꯇꯨꯔꯦꯜ ꯃꯅꯨꯡꯗ ꯆꯤꯡꯊꯗꯨꯅ ꯍꯥꯠꯈꯤ ꯍꯥꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯃꯠꯇ ꯆꯌꯣꯜ ꯐꯥꯅ ꯄꯥꯟꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯤꯡꯊꯧ ꯄꯥꯟꯗꯅ ꯂꯩꯔꯤꯕꯁꯦ꯫ ꯏꯃꯥ, ꯋꯥꯔꯤꯁꯦ ꯈꯨꯜꯁꯤꯗ ꯀꯅꯥ ꯀꯅꯥ ꯈꯪꯂꯝꯒꯅꯤ? ꯋꯥꯔꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯋꯥꯔꯤꯗꯤ ꯃꯤꯑꯣꯏ ꯈꯔꯇꯃꯛꯅꯤ ꯏꯕꯨꯡꯉꯣ꯫ ꯑꯣ ꯏꯃꯥ, ꯑꯩ ꯚꯥꯞ ꯂꯣꯏꯅ ꯇꯥꯖꯔꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤꯁꯨ ꯂꯣꯏꯔꯦ, ꯆꯥꯛꯁꯨ ꯇꯣꯛꯂꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯌꯧꯔꯗꯨꯅ ꯄꯥꯛꯄ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒ ꯃꯃꯥꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯃꯃꯥꯅꯁꯨ ꯃꯆꯥꯅꯨꯄꯥ ꯄꯥꯛꯄꯕꯨ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯑꯋꯥꯠꯄ ꯌꯦꯡꯕꯤꯔꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯥꯛꯄ ꯊꯣꯔꯛꯂꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯥꯒ ꯆꯠꯃꯤꯟꯅꯒꯗꯕ ꯑꯍꯜ ꯑꯗꯨꯁꯨ ꯄꯣꯛꯇꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯊꯣꯛꯅꯔꯛꯇꯨꯅ ꯊꯋꯥꯏꯅ ꯁꯦꯝꯕ ꯇꯨꯔꯦꯜ ꯇꯝꯅ ꯆꯠꯂꯝꯃꯤ꯫
ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯑꯍꯜ ꯑꯗꯨꯅ ꯃꯣꯏ ꯑꯇꯩꯗ ꯊꯋꯥꯏꯅ ꯁꯦꯝꯕ ꯁꯅꯥꯒꯤ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯍꯩꯄꯥ ꯁꯥꯗꯨꯅ ꯂꯤꯔꯤ꯫ ꯅꯣꯏꯗꯤ ꯁꯅꯥ ꯊꯣꯛꯄ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯈꯪꯂꯝꯈꯤꯔꯣꯏꯅꯦ꯫ ꯋꯥꯔꯤꯕꯨꯗꯤ ꯇꯥꯔꯦ ꯑꯗꯣ ꯈꯨꯔꯥ, ꯑꯁꯦꯡꯕ ꯋꯥꯔꯤꯗꯨꯗꯤ ꯈꯪꯗꯦꯗ꯫ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯕꯗ ꯃꯤꯑꯣꯏ ꯈꯔꯇꯃꯛ ꯁꯅꯥ ꯊꯣꯛꯄ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯁꯦ ꯈꯪꯉꯦ ꯍꯥꯏꯅꯩ꯫ ꯃꯤꯑꯣꯏ ꯈꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯨꯔꯥꯁꯨ ꯑꯃꯅꯤꯅꯦꯍꯦ꯫ ꯋꯥꯔꯤ ꯑꯁꯦꯡꯕꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯄ ꯏꯆꯥꯁꯤꯡꯗ ꯐꯥꯎꯕ ꯍꯥꯏꯄꯣꯠꯇꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯅꯣꯏꯗ ꯍꯥꯏꯗꯧꯔꯤꯕꯅꯤ꯫ ꯑꯁꯦꯡꯕꯔꯣ ꯈꯨꯔꯥ? ꯍꯣꯏꯅꯦ ꯄꯥꯛꯄ, ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯅꯣꯏꯁꯤꯡꯁꯦ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯌꯧꯅꯤꯡꯒꯗꯕꯅꯤ꯫ ꯅꯃꯤꯠꯇꯣ ꯁꯅꯥ ꯉꯥꯛꯇꯅꯤ ꯎꯗꯣꯔꯤꯕ꯫ ꯑꯗꯣ ꯈꯨꯔꯥ, ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯕꯅꯕꯨ ꯂꯣꯏꯔꯦꯗ ꯑꯩꯗꯤ꯫ ꯃꯁꯤꯅꯤ ꯋꯥꯔꯤꯗꯣ: ꯊꯥꯏꯅ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯁꯅꯥ ꯃꯌꯥꯝ ꯑꯁꯦ ꯂꯥꯏꯔꯩꯄꯥꯛꯇ ꯊꯝꯐꯝ ꯆꯠꯂꯛꯇꯗꯅ ꯍꯧꯖꯤꯛꯀꯤ ꯊꯋꯥꯏꯅ ꯁꯦꯝꯕ ꯁꯅꯥꯒꯤ ꯇꯨꯔꯦꯜ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤꯗ ꯂꯣꯠꯁꯤꯜꯂꯝꯕꯖꯥꯠꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅ ꯎꯍꯧꯕꯗꯒꯤ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯏꯁꯤꯡ ꯎꯗ꯭ꯔꯤꯕ ꯀꯥꯟꯗ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯁꯅꯥꯁꯤꯡ ꯑꯗꯣ ꯍꯨꯔꯥꯜꯂꯒ ꯍꯣꯟꯕ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯨꯝ ꯍꯣꯟꯕꯗꯒꯤ ꯂꯥꯏꯁꯤꯡꯅ ꯈꯪꯂꯛꯄꯗꯒꯤ ꯅꯤꯡꯊꯧ ꯑꯗꯣ ꯐꯥꯔꯒ ꯅꯤꯡꯊꯧꯗꯣ ꯐꯥꯔꯒ ꯈꯨꯔꯥ, ꯂꯥꯏꯁꯤꯡꯗꯨꯅ ꯑꯗꯨꯒ ꯀꯩꯗꯧꯔꯤꯕ? ꯅꯤꯡꯊꯧꯗꯣ ꯐꯥꯔꯒꯅꯦ ꯁꯅꯥ ꯂꯣꯠꯄ ꯇꯨꯔꯦꯜ ꯑꯗꯨꯗ ꯅꯝꯁꯤꯜꯂꯒ ꯍꯥꯠꯄ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯒ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯝꯂꯒꯅꯦ ꯆꯠꯈꯤꯕꯖꯥꯠꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯤꯕꯁꯦ꯫ ꯑꯗꯨꯗꯤ ꯈꯨꯔꯥ, ꯊꯋꯥꯏꯅ ꯁꯦꯝꯕ ꯁꯅꯥꯒꯤ ꯇꯨꯔꯦꯜꯅ ꯃꯃꯤꯡ ꯊꯣꯜꯂꯝꯃꯤꯁꯤꯗꯤ ꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯇꯥꯔꯦꯅꯦꯀꯣ ꯈꯨꯔꯥ? ꯃꯥꯅꯤꯅꯦ ꯃꯥꯅꯤꯅꯦ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯃꯤꯡꯒ ꯋꯥꯔꯤꯒ ꯆꯥꯟꯅꯕꯗꯤ ꯈꯔ ꯋꯥꯠꯂꯦ, ꯑꯗꯣ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯂꯧꯁꯤꯡ ꯑꯣꯏ꯫ ꯑꯗꯣ ꯈꯨꯔꯥ, ꯁꯅꯥꯁꯤꯡꯗꯨꯗꯤ ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯁꯤꯗ ꯃꯤ ꯁꯤꯒꯠꯂꯤꯁꯤꯅ ꯀꯔꯤꯒꯤ? ꯏꯍꯦ, ꯑꯩꯅ ꯋꯥꯔꯤ ꯂꯤꯕꯗꯤ ꯂꯣꯏꯁꯨ ꯂꯣꯏꯗꯅ ꯃꯤ ꯁꯤꯔꯤꯕꯗꯣ ꯏꯔꯣꯏꯕ ꯍꯩꯇꯕ, ꯏꯔꯨꯞꯄ ꯍꯩꯇꯕꯒꯤꯅꯤ꯫ ꯃꯤꯒꯤ ꯌꯥꯝꯈ꯭ꯔꯕ ꯁꯅꯥꯁꯤꯡ ꯑꯗꯣ ꯃꯃꯤꯠꯇ ꯀꯔꯥꯝꯗꯨꯅ ꯑꯃꯨꯛꯇ ꯄꯨꯂꯞ ꯂꯧꯅꯅꯕ ꯍꯣꯠꯅꯔꯕꯗꯤ ꯏꯔꯥꯛꯅꯔꯒ ꯁꯤꯕ ꯇꯥꯕꯅꯤꯅꯦ꯫ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ꯫ ꯑꯗꯣ ꯈꯨꯔꯥ, ꯍꯧꯖꯤꯛꯇꯤ ꯁꯅꯥꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯂꯧꯕꯗ ꯂꯥꯏꯁꯤꯡꯅ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ꯭ꯔꯥ? ꯇꯧꯔꯣꯏꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏꯁꯤꯡꯒꯤ ꯁꯅꯥ ꯑꯁꯦ ꯌꯥꯝꯃꯟꯗꯅ ꯇꯨꯔꯦꯜꯗ ꯂꯩꯍꯧꯔꯤꯕ ꯁꯅꯥꯁꯤꯡ ꯑꯗꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯧꯖꯔꯣ ꯍꯥꯏꯗꯨꯅ ꯄꯤꯔꯝꯂꯕꯅꯤꯅꯦ ꯅꯣꯏꯕꯣ꯫ ꯃꯤꯁꯤꯡ ꯑꯁꯤꯅ ꯀꯤꯅꯗꯅ ꯄꯥꯎ ꯖꯥꯠ ꯖꯥꯠ ꯁꯟꯗꯣꯛꯅꯕꯗꯒꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯠꯄ ꯀꯤꯅꯕꯒꯤ ꯋꯥꯅꯤ꯫ ꯈꯨꯔꯥ ꯍꯥꯟꯅ ꯆꯠꯂꯨꯔꯕꯣ? ꯆꯠꯂꯨꯔꯕꯅꯤꯅꯦꯍꯦ ꯄꯥꯛꯄ꯫ ꯁꯅꯥ ꯀꯌꯥꯝ ꯄꯨꯔꯛꯀꯦ ꯑꯗꯨꯗꯤ? ꯌꯥꯝꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯃꯟꯗꯅ ꯌꯦꯟꯊꯣꯛꯅꯈꯤꯕꯗꯅꯦ ꯌꯥꯝꯅ ꯐꯪꯍꯧꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯣ ꯈꯨꯔꯥ, ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯧꯗꯧꯕ? ꯑꯌꯨꯛꯇꯒꯤ ꯂꯥꯛꯄꯅꯤ, ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯉꯤ꯫ ꯁꯟꯙ꯭ꯌꯥ ꯋꯥꯏꯗ ꯀꯥꯏꯗ ꯌꯧꯒꯗ꯭ꯔꯥ? ꯑꯗꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤꯔꯣ, ꯁꯒꯣꯜꯁꯤꯡꯁꯦ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯈꯥꯝꯂꯒ? ꯑꯗꯨꯅ ꯐꯗꯧꯕ ꯃꯥꯜꯂꯤꯕꯣ, ꯆꯥꯛꯁꯨ ꯐꯖꯅ ꯂꯥꯝꯃꯦ ꯑꯩꯈꯣꯏꯗꯤ꯫ ꯑꯗꯨꯗꯤ ꯑꯥꯗꯒꯤ ꯎꯖꯥꯎ ꯑꯃ ꯍꯧꯔꯤꯁꯦ, ꯃꯁꯤꯒꯤ ꯃꯈꯥꯗ ꯆꯥꯛ ꯅꯨꯡ ꯆꯥꯗꯨꯅ ꯄꯣꯊꯥꯔꯁꯤ, ꯂꯥꯛꯑꯣ꯫ ꯃꯣꯏꯁꯤꯡ ꯑꯗꯨ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯁꯒꯣꯜꯁꯤꯡꯗꯨ ꯄꯨꯟꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯣꯏ ꯑꯇꯩ ꯑꯗꯨꯗꯤ ꯒꯟꯖꯥ ꯉꯥꯡꯇꯛ ꯄꯨꯊꯣꯛꯇꯨꯅ ꯒꯟꯖꯥ ꯊꯛꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯄꯥꯛꯄꯗꯤ ꯃꯃꯥꯅ ꯌꯣꯝꯕꯤꯔꯛꯄ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯆꯥꯅꯅꯕ ꯇꯧꯔꯤ꯫ ꯅꯨꯄꯥ ꯈꯔ ꯑꯗꯨꯅ ꯀꯥꯡꯁꯣꯏ ꯃꯅꯝꯁꯤꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗ, ꯈꯗ꯭ꯔꯛ ꯇꯧꯔꯒ ꯄꯥꯛꯄꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯆꯥꯊꯣꯛꯎꯒꯦ꯫ ꯑꯩꯒꯤꯁꯤꯅ ꯀꯣꯟꯅ ꯇꯨꯃꯤꯟꯅ ꯆꯥꯅꯅꯕ꯫ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯦ ꯑꯩꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯆꯥꯕ ꯂꯥꯛꯑꯣꯏꯔꯝꯅꯤ꯫ ꯈꯨꯔꯥ, ꯃꯍꯥꯎ ꯌꯦꯡꯁꯤ ꯂꯥꯎꯗꯅ꯫ ꯑꯗꯣ ꯈꯨꯔꯥꯁꯦ ꯍꯪꯒꯣꯏꯒꯟꯗꯕ ꯅꯠꯇ꯭ꯔꯣ ꯆꯥꯕ ꯊꯛꯄꯗꯗꯤ? ꯍꯪꯒꯣꯏꯗꯦ꯫ ꯄꯥꯛꯄ, ꯃꯅꯝ ꯌꯥꯝꯅ ꯅꯨꯡꯁꯤꯅꯦꯍꯦ ꯅꯪꯒꯤ ꯏꯟꯁꯥꯡ ꯑꯗꯣ꯫ ꯑꯩꯒꯤꯗꯤ ꯀꯥꯎꯗꯅ ꯍꯥꯄꯛꯇ꯭ꯔꯕ ꯃꯥꯜꯂꯤꯅꯦ꯫ ꯏꯃꯥꯅ ꯐꯅꯦꯛꯅ ꯌꯣꯝꯂꯒ ꯄꯤꯔꯛꯄ ꯆꯥꯛ ꯏꯟꯁꯥꯡꯅꯤ, ꯑꯗꯨꯅꯅꯦ ꯃꯅꯝ ꯅꯨꯡꯁꯤꯔꯤꯁꯤ ꯈꯨꯔꯥ꯫ ꯐꯅꯦꯛꯅ? ꯍꯣꯏ ꯈꯨꯔꯥ, ꯑꯔꯥꯞꯄ ꯃꯐꯝ ꯂꯥꯡꯐꯩꯗꯕꯨ ꯆꯠꯂꯕꯗꯤ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯏꯃꯥꯅꯅꯦ ꯐꯅꯦꯛꯅ ꯌꯣꯝꯂꯒ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯣ ꯇꯤꯟꯒ ꯈꯔ ꯈꯔ ꯁꯦꯠꯆꯤꯜꯂꯒ
ꯑꯩꯒꯤꯗꯤ ꯄꯤꯕꯤ ꯃꯁꯤꯅ ꯑꯩ ꯉꯁꯤ ꯐꯥꯎ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯗ꯭ꯔꯤ ꯈꯨꯔꯥ ꯑꯗꯣ ꯉꯁꯤꯗꯤ ꯄꯥꯛꯄ ꯅꯪ ꯑꯗꯨꯝ ꯆꯥꯔꯣ ꯈꯨꯔꯥꯗꯤ ꯌꯨꯝꯗꯒꯤ ꯐꯨꯜ ꯆꯥꯔꯒ ꯂꯥꯛꯏꯕꯅꯤ ꯒꯟꯖꯥ ꯑꯣꯏꯅ ꯊꯛꯎꯕꯅ ꯐꯅꯤ ꯑꯍꯜ ꯑꯗꯨ ꯒꯟꯖꯥ ꯑꯣꯏꯅ ꯊꯛꯄ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯁꯤꯡ ꯑꯗꯨ ꯒꯟꯖꯥ ꯊꯛꯇꯨꯅ ꯉꯥꯎꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯄꯥꯛꯄꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯈꯨꯔꯥ ꯊꯦꯡꯉꯦ ꯆꯠꯅꯅꯕ ꯇꯧꯔꯁꯦ ꯄꯥꯛꯄ ꯁꯤꯗꯤ ꯌꯧꯔꯕꯒꯨꯝꯕꯅꯤꯅꯦꯍꯦ ꯉꯥꯏꯍꯥꯛ ꯐꯝꯈꯣꯅꯦ ꯅꯨꯄꯥ ꯑꯃꯅ ꯑꯩꯗꯤ ꯁꯅꯥ ꯉꯥꯛꯇ ꯎꯔꯦꯍꯦ ꯈꯨꯟꯕ ꯍꯧꯔꯗꯕꯅꯤꯀꯣ ꯑꯦ ꯇꯨꯔꯦꯜꯁꯤꯁꯨ ꯌꯥꯝ ꯊꯦꯜꯂꯤꯅꯦ ꯁꯅꯥꯗ ꯆꯣꯞꯄ ꯅꯤꯡꯊꯧꯗꯨꯗꯤ ꯑꯥꯗ ꯁꯅꯥ ꯈꯨꯜꯂꯒ ꯂꯩꯅꯤꯅꯦꯍꯦ ꯁꯤ ꯌꯧꯔꯗꯤ ꯑꯩ ꯆꯠꯂꯒꯦ ꯈꯨꯔꯥ ꯅꯪ ꯃꯣꯏ ꯄꯨꯔꯒ ꯂꯥꯛꯑꯣꯀꯣ ꯑꯩ ꯍꯜꯂꯝꯃꯒꯦ ꯍꯩ ꯄꯥꯛꯄ ꯉꯥꯏꯈꯣꯅꯦꯍꯦ ꯏꯍꯦ ꯑꯇꯃꯥ ꯌꯥꯝꯅ ꯂꯩꯕꯅꯤꯅꯦ ꯅꯪꯕꯣ ꯄꯥꯛꯄ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯃꯥꯅ ꯂꯤꯕꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯨꯔꯦꯜ ꯑꯗꯨ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯣꯏꯁꯨ ꯇꯨꯔꯦꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯦ ꯑꯁ ꯑꯩꯅ ꯈꯜꯂꯤꯗꯣ ꯂꯣꯏꯅ ꯁꯣꯏꯕ ꯇꯥꯔꯦ ꯑꯁ ꯀꯟꯅ ꯊꯧꯁꯤꯅꯦ ꯅꯣꯏꯕꯣ ꯀꯔꯤꯒꯤꯅꯣ ꯈꯨꯔꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯗꯨꯕꯣ ꯄꯥꯛꯄꯅ ꯀꯔꯤ ꯈꯪꯉꯗꯅ ꯃꯥꯏꯅꯅꯦ ꯁꯤꯔꯒ ꯂꯩꯖꯔꯝꯁꯅꯤ ꯍꯥꯏ ꯕꯨꯙꯨ ꯃꯥ ꯁꯤꯕ ꯌꯥꯗꯦꯅꯦꯍꯦ ꯅꯣꯏ ꯑꯣꯏꯅ ꯍꯣꯔꯦꯟ ꯊꯋꯥꯏꯒꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯄꯥꯛꯄ ꯄꯨꯔꯛꯏꯁꯦ ꯁꯅꯥꯒ ꯄꯥꯛꯄꯒ ꯑꯣꯟꯅꯅꯕꯅꯤꯅꯦ ꯑꯦ ꯀꯩꯅꯣ ꯚꯥꯞꯀ ꯇꯥꯗꯦꯗ ꯈꯨꯔꯥꯒꯤ ꯋꯥꯁꯦ ꯀꯥꯏ ꯇꯥꯅꯤ ꯅꯣꯏꯗꯤ ꯑꯐꯕ ꯑꯋꯣꯛꯄ ꯃꯤꯁꯨ ꯑꯃꯠꯇ ꯅꯠꯇꯅ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏꯅ ꯁꯦꯝꯕ ꯁꯅꯥꯒꯤ ꯇꯨꯔꯦꯜ ꯍꯥꯏꯔꯤꯗꯣ ꯍꯦꯛꯇ ꯀꯨꯝꯂꯒ ꯁꯅꯥ ꯊꯤꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯍꯥꯟꯅ ꯄꯤꯔꯒ ꯁꯅꯥ ꯑꯗꯨ ꯊꯤꯕꯅꯤꯅꯦ ꯃꯤ ꯑꯃꯗꯨ ꯊꯋꯥꯏ ꯄꯤꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯂꯒꯅ ꯑꯩꯈꯣই ꯑꯣꯏꯅ ꯁꯤꯗꯣꯏꯕ ꯑꯗꯨꯒꯤꯕꯨ ꯄꯥꯛꯄ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯈꯨꯔꯥ ꯌꯥꯎꯏꯁꯤꯗꯤ ꯈꯨꯔꯥ ꯑꯣꯏꯅ ꯄꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯃꯣꯏ ꯑꯇꯩ ꯑꯗꯨꯅ ꯑꯣ ꯈꯨꯔꯥ ꯀꯟꯅ ꯊꯧꯔꯛꯑꯣ ꯇꯥꯗ꯭ꯔꯦ ꯍꯥꯏꯕ ꯈꯨꯔꯥꯅ ꯍꯥꯏꯔꯤꯗꯣ ꯑꯁꯤꯔꯅꯦ ꯃꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯗꯨꯕꯣ ꯑꯩꯕꯨ ꯍꯜꯍꯧꯕꯅ ꯐꯗꯣꯏ ꯖꯥꯠꯂꯥ ꯌꯨꯝꯗꯁꯨ ꯃꯧꯈꯩꯅ ꯑꯣꯠꯇꯅ ꯑꯩꯁꯦ ꯁꯤꯒꯗꯧꯔꯕ ꯑꯗꯨꯗꯤ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦꯗ ꯀꯅꯥꯅ ꯈꯪꯅꯤ ꯁꯅꯥꯗꯣ ꯐꯪꯂꯛꯂꯕꯗꯤ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯧꯁꯤꯡ ꯑꯗꯣ ꯃꯤꯅꯥꯏ ꯑꯣꯏꯍꯟꯒꯦ ꯈꯣꯡꯕꯤꯗ ꯐꯥꯎꯕ ꯁꯅꯥ ꯁꯤꯖꯤꯜꯂꯒ ꯈꯣꯡ ꯍꯥꯝꯍꯟꯒꯦ ꯁꯣꯝꯗꯅ ꯄꯥꯛꯄ ꯊꯋꯥꯏꯅ ꯁꯦꯝꯕ ꯁꯅꯥꯒꯤ ꯇꯨꯔꯦꯜ ꯑꯗꯨ ꯌꯧꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏꯁꯤꯡꯒꯤꯗꯃꯛ ꯍꯩ ꯂꯩ ꯊꯥꯗꯣꯛꯇꯨꯅ ꯊꯋꯥꯏꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ ꯈꯨꯔꯨꯝꯕ ꯂꯣꯏꯗꯨꯅ ꯄꯥꯛꯄ ꯃꯐꯝ ꯑꯗꯨꯗꯒꯤ ꯎ ꯌꯥꯟꯗꯨꯅ ꯍꯤ ꯑꯃ ꯁꯦꯝꯕ ꯍꯧꯔꯝꯃꯤ ꯍꯤ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯥꯛꯄ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯑꯃꯨꯛ ꯄꯣꯊꯥꯈꯤꯔꯝꯃꯤ ꯁꯣꯝꯗꯁꯨ ꯑꯍꯜꯁꯤꯡꯗꯨꯒ ꯅꯨꯄꯥꯁꯤꯡꯗꯨꯒ ꯇꯨꯔꯦꯜ ꯑꯗꯨ ꯌꯧꯔꯛꯇꯨꯅ ꯄꯥꯛꯄꯕꯨ ꯀꯧꯗꯨꯅ ꯊꯤꯔꯝꯃꯤ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅ ꯃꯝꯂꯤ ꯃꯝꯂꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯣꯏ ꯑꯇꯩꯗꯨ ꯁꯤꯡ ꯊꯤꯗꯨꯅ ꯃꯩ ꯆꯥꯎꯅ ꯍꯧꯒꯠꯇꯨꯅ ꯂꯦꯡꯗꯅ ꯂꯩꯈ꯭ꯔꯦ ꯄꯥꯛꯄꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯄꯥꯛꯄ ꯐꯪꯗ꯭ꯔꯁꯨ ꯈꯨꯔꯥꯁꯤ ꯑꯣꯏꯅ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯦꯗꯅ ꯇꯥꯔꯦ ꯀꯩꯅꯣ ꯃꯣꯏꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕꯁꯤꯡ ꯑꯁꯤꯕꯣ ꯍꯜꯂꯁꯤꯔꯅꯦ ꯍꯧꯖꯤꯛ ꯍꯜꯂꯕꯗꯤ ꯑꯩꯁꯦ ꯂꯝꯕꯤꯗ ꯀꯩꯅ ꯑꯃꯨꯛ ꯆꯥꯈꯤꯅꯤꯅ ꯇꯧꯕꯅꯤꯅꯦ ꯍꯣꯏꯗ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯀꯅꯥꯅ ꯈꯪꯅꯤ ꯁꯅꯥ ꯐꯪꯂꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯅꯨꯄꯤꯅ ꯉꯝꯕꯁꯤꯡ ꯑꯗꯨꯁꯨ ꯃꯤꯅꯥꯏ ꯑꯣꯏꯍꯟꯒꯦ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯇꯨꯔꯦꯜ ꯑꯗꯨ ꯇꯝꯅꯕꯅ ꯂꯣꯏꯔꯦ ꯑꯩ ꯃꯣꯏꯒꯤ ꯃꯌꯥꯏꯗ ꯇꯨꯝꯍꯧꯒꯦꯗ ꯑꯁ ꯀꯔꯤ ꯈꯨꯇꯝꯅꯅꯣ ꯍꯦꯔꯥꯗ ꯑꯩ ꯏꯊꯟꯇ ꯀꯤꯕ ꯌꯥꯕ ꯃꯣꯏꯁꯨ ꯍꯧꯗꯣꯛꯀꯦ ꯍꯥꯏ ꯅꯣꯏꯕꯨ ꯃꯩꯗꯣ ꯀꯟꯅ ꯊꯥꯎꯅꯦꯍꯦ ꯇꯝꯅꯔꯤꯁꯦ ꯀꯩꯝꯇ ꯇꯥꯗꯕ꯭ꯔꯅꯦ ꯅꯣꯏꯕꯣ ꯇꯨꯝꯗꯨꯅ ꯂꯩꯔꯤꯗꯨꯕꯣ ꯍꯥ ꯀꯥꯏꯗ ꯀꯔꯣꯝꯗꯅꯣ ꯈꯨꯔꯥ ꯀꯩꯗꯧꯔꯦ ꯅꯣꯡꯉꯥꯜꯂꯕꯣ ꯀꯅꯥ ꯀꯅꯥꯅꯣ ꯀꯞꯄꯤꯁꯤꯡꯁꯤꯕꯣ ꯈꯨꯔꯥ ꯑꯩꯗꯤ ꯀꯩꯅꯣ ꯈꯨꯔꯥꯗꯤ ꯃꯌꯥꯏꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯍꯥꯏ ꯀꯞꯂꯤꯁꯦ ꯑꯁꯤꯕꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏꯁꯤꯡꯗꯨꯅꯤꯅꯦ ꯇꯝꯅꯔꯤꯕꯅꯤꯅꯦꯍꯦ ꯀꯔꯤꯕ ꯈꯨꯔꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯒ ꯂꯩꯕꯁꯦ ꯈꯨꯔꯥꯅ ꯍꯧꯗꯣꯛꯑꯒ ꯇꯥꯍꯜꯂꯤꯕꯅꯤꯅꯦ ꯍꯥ ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯗ ꯇꯨꯝꯂꯝꯂꯤꯕ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯗꯤ ꯇꯝꯅꯕ ꯇꯥꯍꯧꯗꯦ ꯀꯔꯤꯒꯤ ꯈꯨꯔꯥꯅ ꯍꯥꯏꯔꯛꯇ꯭ꯔꯤꯅꯣꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ
ꯑꯗꯨꯒꯤꯅꯤꯅꯦ ꯑꯩꯅ ꯅꯣꯏꯗ ꯍꯧꯗꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯇꯝꯅꯕꯁꯦ ꯈꯪꯂꯕꯅꯤꯅ ꯇꯨꯝꯃꯨ ꯇꯨꯝꯃꯨ ꯃꯁꯤ ꯑꯍꯜꯁꯦ ꯃꯩꯁꯤꯗ ꯂꯪꯁꯤꯟꯗꯅꯕ ꯇꯝꯅꯕ ꯃꯔꯛꯁꯤꯗ ꯈꯣꯡꯉꯩ ꯍꯧꯗꯣꯛꯄꯤꯔꯒ ꯇꯨꯝꯃꯣꯏ ꯑꯁ ꯀꯤꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯇꯨꯝꯃꯤꯀꯥꯟꯗ ꯈꯣꯡ ꯄꯥꯏꯔꯒ ꯆꯤꯡꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦꯍꯦ ꯅꯍꯥꯟꯋꯥꯏꯗꯤ ꯇꯨꯝꯂꯤꯀꯥꯟꯗ ꯈꯣꯡ ꯄꯥꯏꯔꯒ ꯆꯤꯡꯉꯤ ꯍꯥꯏꯅꯤ ꯍꯧꯖꯤꯛꯇꯤ ꯆꯤꯡꯗ꯭ꯔꯦꯅ ꯍꯥꯏꯅꯔꯕꯅꯤ ꯇꯨꯝꯃꯨ ꯇꯨꯝꯃꯨ ꯁꯤ ꯑꯣꯏꯔꯗꯤ ꯃꯣꯏ ꯇꯨꯝꯂꯔꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯝꯕ ꯌꯥꯔꯦ ꯍꯧꯖꯤꯛ ꯆꯤꯡꯗ꯭ꯔꯦꯗꯤ ꯅꯣꯏ ꯅꯄꯥ ꯂꯥꯛꯑꯒ ꯍꯥꯏꯔꯝꯕ꯭ꯔꯣ ꯍꯦ ꯑꯍꯜ ꯍꯧꯒꯠꯂꯣ ꯅꯪꯁꯨ ꯇꯨꯝꯕ ꯌꯥꯔꯣꯏ ꯑꯦ ꯍꯧꯒꯠꯇꯦꯅꯦꯍꯦ ꯇꯥꯁꯤꯟꯅꯗꯕꯤꯒ ꯇꯧꯗꯅ ꯃꯩꯍꯨꯝꯁꯤꯅ ꯏꯕꯨꯡꯉꯣ ꯍꯧꯒꯠꯂꯦ ꯈꯨꯔꯥ ꯍꯧꯒꯠꯂꯦ ꯑꯁ ꯃꯤꯒꯤ ꯐꯠꯇꯕ ꯇꯧꯕꯁꯤꯗꯤ ꯃꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯜꯂꯒ ꯑꯣꯏꯅ ꯐꯠꯇꯕ ꯇꯧꯁꯤꯜꯂꯛꯑꯦꯅꯦ ꯑꯍꯤꯡ ꯑꯗꯨ ꯃꯇꯝꯅꯕ ꯃꯔꯛ ꯑꯗꯨꯗ ꯃꯩꯁꯤꯡ ꯑꯗꯨ ꯋꯥꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯄꯥꯛꯄꯗꯤ ꯃꯁꯥꯗ ꯑꯀꯤꯕ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯤ ꯅꯣꯡꯉꯥꯟꯕꯒ ꯄꯥꯛꯄ ꯃꯃꯥꯒ ꯃꯄꯥꯒ ꯅꯤꯡꯁꯤꯡꯂꯗꯨꯅ ꯅꯨꯃꯤꯠꯄꯨ ꯈꯨꯔꯨꯝꯖꯗꯨꯅ ꯊꯋꯥꯏꯅ ꯁꯦꯝꯕ ꯁꯅꯥꯒꯤ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯍꯤ ꯑꯗꯨ ꯆꯤꯡꯗꯨꯅ ꯄꯨꯊꯔꯛꯂꯝꯃꯤ ꯑꯍꯜ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯅꯣꯡꯉꯥꯟꯕꯒ ꯒꯟꯖꯥ ꯉꯥꯟꯊꯛ ꯑꯃꯃꯝ ꯆꯤꯡꯂꯗꯨꯅ ꯇꯨꯔꯦꯜ ꯇꯝꯅ ꯈꯨꯝꯊꯔꯛꯂꯦ ꯄꯥꯛꯄꯗꯤ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯁꯤꯡ ꯀꯨꯆꯣꯛ ꯑꯃ ꯁꯣꯛꯇꯨꯅ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗ ꯈꯨꯔꯨꯝꯖꯗꯨꯅ ꯃꯥ ꯃꯁꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯍꯩ ꯉꯥꯏꯈꯣꯅꯦꯍꯦ ꯑꯥꯗꯤ ꯁꯤꯕꯨ ꯄꯥꯛꯄ ꯅꯠꯇ꯭ꯔꯅꯦ ꯃꯥꯗꯤ ꯇꯨꯔꯦꯜ ꯑꯁꯤꯗ ꯂꯥꯏꯒ ꯈꯨꯔꯨꯝꯗꯨꯅ ꯇꯧꯋꯤꯅꯦ ꯀꯗꯥꯏꯅꯣ ꯃꯥꯗꯤ ꯍꯤꯁꯨ ꯌꯥꯎꯋꯤꯅꯦ ꯀꯩꯅꯣ ꯈꯨꯔꯥ ꯄꯥꯛꯄꯨꯗꯤ ꯃꯊꯟꯇ ꯀꯨꯝꯈꯤꯗꯧꯔꯤꯅꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯩ ꯀꯧꯅꯦꯍꯦ ꯑꯃꯨꯛꯇ ꯈꯨꯔꯥꯗꯤ ꯀꯧꯕ ꯌꯥꯗ꯭ꯔꯣ ꯀꯩꯅꯣꯅꯦ ꯅꯣꯏꯁꯤꯕꯣ ꯌꯨꯝꯗꯅ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯏ ꯁꯤ ꯌꯧꯔꯛꯀꯥꯟꯁꯤꯗꯅ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝ ꯇꯧꯔꯤꯁꯤꯅ ꯇꯨꯃꯤꯟ ꯂꯩꯌꯣ ꯑꯍꯜ ꯅꯪ ꯇꯨꯔꯦꯜ ꯑꯁꯤꯗ ꯑꯣꯏꯅ ꯂꯪꯊꯖꯅꯤ ꯑꯩꯕꯨ ꯌꯨꯝꯗ ꯍꯜꯂꯁꯤꯔꯅꯦ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯒꯅ ꯏꯃꯧꯒ ꯏꯆꯥꯅꯨꯄꯥꯒꯅ ꯅꯪ ꯁꯅꯥ ꯊꯤꯕ ꯆꯠꯂꯦ ꯍꯥꯏꯗꯥꯏꯅꯦ ꯁꯅꯥ ꯀꯔꯥꯏꯅꯣ ꯍꯥꯏꯗꯨꯅ ꯂꯛꯅꯕꯣꯏ ꯀꯔꯦꯝꯅꯕꯣꯏ ꯇꯧꯔꯛꯄꯗ ꯍꯣꯏꯗ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦꯗ ꯄꯥꯛꯄꯧ ꯁꯣꯝꯗ ꯇꯥꯗꯕ ꯃꯥꯜꯂꯤꯅꯦꯍꯦ ꯀꯥꯈ꯭ꯔꯦꯅꯦ ꯍꯤ ꯍꯣꯟꯈ꯭ꯔꯦꯅꯦ ꯄꯥꯛꯄꯒꯤꯁꯦ ꯍꯥꯟꯅ ꯇꯨꯃꯤꯟꯅ ꯌꯦꯡꯈꯤꯁꯤ ꯂꯥꯎꯅꯦ ꯑꯗꯨꯅ ꯐꯅꯤ ꯃꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏꯁꯨ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯄꯥꯛꯄꯒꯤ ꯍꯤꯁꯦ ꯂꯧꯍꯧꯕ ꯌꯥꯏꯗꯅ ꯃꯣꯏꯁꯤꯡꯗꯨ ꯄꯥꯛꯄꯕꯨ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯈꯔ ꯐꯥꯎꯒꯠꯂꯛꯈꯤ ꯃꯗꯨ ꯎꯕꯗ ꯃꯣꯏꯁꯤꯡ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯍꯦ ꯅꯨꯄꯥ ꯅꯪꯒꯤ ꯋꯥꯔꯤ ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯅꯪꯒꯤ ꯁꯅꯥ ꯄꯤꯒꯅꯤ ꯑꯩꯒꯤ ꯋꯥꯔꯤꯗꯣ ꯑꯁꯦꯡꯕꯅꯤ ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯋꯥꯔꯤꯗ ꯑꯣꯏꯗꯕ ꯋꯥꯍꯩ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯃꯥꯕꯨ ꯎꯕ ꯐꯪꯗꯅ ꯁꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯗꯤ ꯄꯥꯛꯄ ꯅꯪ ꯁꯅꯥꯁꯤꯡ ꯑꯁꯦ ꯐꯪꯂꯒ ꯀꯔꯤ ꯇꯧꯒꯅꯤ ꯄꯥꯛꯄ ꯑꯩꯅ ꯁꯅꯥꯁꯤꯡ ꯑꯁꯦ ꯐꯪꯕ ꯇꯥꯔꯒꯗꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤꯗꯣ ꯑꯗꯣ ꯅꯪ ꯇꯨꯔꯦꯜ ꯑꯁꯤꯗ ꯀꯨꯝꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯍꯥꯟꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯅꯪ ꯍꯥꯟꯅ ꯈꯪꯕ꯭ꯔꯥ ꯈꯪꯉꯤ ꯑꯗꯨꯗꯤ ꯀꯗꯥꯏ ꯅꯪꯒꯤ ꯃꯤꯗꯤ ꯑꯩꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯁꯤꯡꯒꯤꯗꯃꯛ ꯊꯋꯥꯏꯁꯤꯡꯗꯒꯤ ꯁꯅꯥ ꯅꯤꯕ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯃꯤꯑꯣꯏ ꯌꯥꯎꯖꯔꯛꯇꯦ ꯂꯥꯛꯃꯤꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯀꯥꯏꯅꯔꯦ ꯑꯗꯨꯅ ꯑꯩ ꯏꯊꯟꯇꯅꯤ ꯅꯣꯏꯅ ꯃꯤ ꯄꯤꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯑꯩ ꯁꯅꯥ ꯄꯥꯝꯖꯗ꯭ꯔꯦ ꯑꯩ ꯆꯠꯂꯒꯦ ꯅꯨꯄꯥ ꯑꯁꯦ ꯂꯧꯁꯤꯡꯁꯨ ꯂꯩ ꯃꯕꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯁꯦꯡꯉꯤ ꯑꯗꯨꯅ ꯅꯪ ꯂꯦꯝꯅꯗꯤ ꯍꯜꯍꯜꯂꯔꯣꯏꯒꯦꯗ ꯊꯋꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯇꯨꯔꯦꯜ ꯏꯔꯣꯜꯂꯣꯝꯗꯒꯤ ꯄꯨꯈꯠꯂꯛꯇꯨꯅ ꯄꯥꯛꯄꯒꯤ ꯍꯤ ꯑꯗꯨꯗ ꯍꯥꯞꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯍꯜ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯀꯔꯤꯅꯣ ꯄꯥꯛꯄꯗꯤ ꯃꯥꯅ ꯀꯨꯝꯗꯕꯤꯗ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯑꯣꯏꯅ ꯁꯅꯥ ꯄꯨꯔꯒ ꯄꯤꯔꯤꯁꯤꯅ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯣꯔꯦꯟ ꯄꯥꯛꯄꯗ ꯍꯪꯂꯁꯤ ꯃꯇꯝ ꯃꯥꯡꯍꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯄꯥꯛꯄꯗꯒꯤ ꯃꯨꯟꯕꯗꯤ ꯍꯣꯏꯅꯦꯍꯦ ꯑꯗꯨꯁꯨ ꯌꯥꯏꯅꯦ ꯄꯥꯛꯄ ꯀꯥꯔꯦꯍꯦ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯆꯦꯟꯁꯤꯟꯈ꯭ꯔꯦꯅꯦꯍꯦ ꯃꯥꯗꯤ ꯄꯥꯛꯄꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯀꯌꯥ ꯃꯊꯣꯡꯗꯤ ꯆꯥꯔꯛꯇꯕꯅꯤꯀꯣ
ahal adu chensilai aduga pakpa kamaina sanasindu puraino but nupi thawai singduna nang kurada amukta hairam adugane nangi hi se kura amukta waihoge thawai singna hangnakpa wahangi pakhum singada phajana piyu maduda sana pinu na bahaizo adum pijarak sanida kura yam phabani ha as lawhe adudi hidagi sana singa se thangdabigi moi singa duna hidagi sana singa du thangdabirami aduga pakpagi hi adu tongduna moi singa du turela du da kumthakre pakpagi sana mayam adu mogi sagol singa du da khara khara loina hapirami aduga yumda hananaba tawrami ahal aduna hai pakpa sagol singdu pukinu ne aikhoi sana haptoini ko thawai singdu amata phagolakte da hi sidi chapleb laga lekre ne kamai tawne hon musu yade chapleb tuna lekre pakpa nangi hi se chapleb tuna lekre ne kamai tawne sidi kura hi do ayi oi drabane thawai singdu piram labane aduna mugi gusini ha kari haiba pakpa chatkre sana mayam adu puraga aduga ngaihak leiraga thawai sing adu isingdagi phagolaktuna mai amomamda wahang hanglami wahang hangba loibaga mai amomam turelda chingthaduna hatlami ahal aduna oh ayumda hanjaram labadi phagada aina halama oin yumda phana leiba icha imau singna luna tawdan nungaina leijaradaban oh ningam kidreda ko puk phaludabagi ahenba pamlubadagi aisu siba taraba asumna ahal dusu thawai sing aduna turel irolungda puthakre pakpa yumda sana mayam amu puraklami aduga sana sing adu mamaga pakpagana awa ana taraba singda piduna mating kaya panglami hojikti mama machabu miyamna yamna nungsibiba ama oiduna pakpaga mamaga so yamna nungaina pankirami